Manipur Dagi Bangladesh ki TMSS Medical College the Meitei Maheiroi sing Taram na okpagaloina Manipur da thokliba irang asi loisinduna tangdu leitaba puraknaba thauni bagi thouram panthokkhre Bangladesh Leibakta Mbbs Meitei singna Manipur Dagi Tamba Lakkhiba Meitei singa henna naknaba igi mari ama sagatnaba leptana pangthorakpana thouram handak asiga ahumlak suba oire Bangladesh ki Bogurada Laiba TMSS Medical College ta MBBS first year final Lakkhiba Meitei Mari Bangladesh ki lalol itik tawduna Laiba Meitei macha success guidance ki proprietor Khoiram Proshanto amadi Bishgaon Manipuri Club BMC ki general secretary social worker Sorasham Utpol na harau dayam na Okkhre loidana Vanugaj Ramnagar da Laiba Manipuri Meitei singna khundariba mafam singda makhoi mari puduna leifam Punsi Mahing Yumlai Kaire Nachingba Kanghanki. Meitei macha ama oina Bangladesh ta leirabasu Manipur gi thokliba irang asi santi purakna bathauni ki Jananeta Hijam Irawat ki sagtamda haikat lekatam ki loinana Bangladesh ki Ministry of Industry da additional secretary wariba ti Porimol Singha social activist L Ibonghal Shaimol Hamom Dilip Nomaithem Dilip Thawam Tony Kaisam Kajal Lila Oja Rajkumar Meitei Janu Suchona Dr. Setu Nachingba Singsu Unaduna Mbbs Tamba Maheiroi Singbu Taram Okkhre success guidance ki proprietor Sorasham Utpol na Fongdolakpada ngasi Bogurada Mahai Tamliba Ichan Singna Lakpada Makhoibu Aikoina Taram na Okpa Ngamkhibasi Aikoi ki Laibak Phabani Handaki Asiga Meitei Maheiroi Okpagi Thouram asi ahum subani Bangladesh ki mafam kayada Mbbs Tamliba Makhoiga Bangladesh ki Meitei Aikoiga yamna chetpa mari ama laifam thoi loinana Ima Leibak Manipur da Santi Hanjilnaba Mapuda Thaunizari haina Fongdokhi